Miam the lady ba, Querang Kushonaba, Miam the lady Pendriba, Aduga, Yumpam Maduda, Amadi Maduda, Pureba Puarika Sagon Naraga Laiba, Wari Simbul Singado, Madui Todo Singado, Maduda Achumba, while PV was here, Hariba, preserved Toraga Tambasina, Usually lady Pivam to preserve or Tambasina, Achumba, while a Pibagi, Hanba, Kongtang, Wagani, and a Quiloje. Anisubada September gi aroiba chayoldagi hawraga kunmanga de hawe haigo adudagi hawraga October gi tang nipan phawagi manungsida makoina loshallamaga October gi tang nipan da puloi loikiba sidokpagi thawagi puloi loshankiba sigi numina se masi akhoi miyamna masi manipur gi puari muthatna ba khona kiba numit haidana Shillong gi rajbari da leiba Indiana Manipur da tinkibagi wathok amadi thokdok adubu muthatna ba khona kiba tangkak numit haidana haibu numit se jahi khudingi akhoi October ki tang nipan si miyam na ningshangaga piendaba phongdok numit amadi akhoi toba chumbra haibasisu akhoi adumaina khali aduga ahum subada thokriba thodok asigi chap chaba investigation ama hojikti moi monitoring amadi akhoi gi supervision company ma reconstruction tawna bagi committee ni chairman haire monitoring amadi reconstruction gi duna tongan ba oiraga thokriba thodok sida miscommunication lei haiba art and culture gi market gi phongdorokpa pda na ngangai ba moi masai marakta interdepartmental akhoi coordination leitabagi wathok sing laiba sing overall masigi in charge na kanano oibuno gad no oibra kanagi supervision makha da thabak si chathabano haibasi chapchana investigation ama tawraga miyam da thamba chungani haibasi ma thamjage aduga huji huji chathariba thodo sidi semja chagatbi thaba se lepeju hai masi makha tana pura lepiro karam kanbu lepkadage hai kanda thokriba thodo sigi matang da madi oiba pibu masigi khanna naina bagi damta akhoi civil society sing heritage ki expert sing historian sing amadi akhoi gi ningthau Budachandra gi makha da lehoriba Chadanawda sing maruina Rajbari gi asigi red land asigi mafam asida sagona na loina rakiba mioi sing member sing yaurakanda punna phaminaraga wathok asigi thodo asigi poching ase macha khaina koi wail ma phangba ngamna ba honabado madu loidana tabasi makha tawbe khudong chade madu tawbidanu haibasi mai thamjake aduga detail project report ado approve tawraga paisa lakhriba detail project report ase masi pda na Manipur miyam da gad oisu amo oisu Manipur miyam da public wena masi puthopiraga koi puni yengminabagi tangai phadaba lei aduna heritage haibase masi nongna semgatpasu yaroi nongna sabasu yaba nate masi semjanbasu yade sagatpasu yade magi leriba structure adu da awarpa ningai tanaba semjan tawuduna mani adu masi mahut sindokpasu yaba nate anu masi gumba thodo ase matungda amona thoktanaba aduga sigumba posing asi akoi Manipur gi thau pubiriba lenga paibiriba amadi akoi gi official singna leba asigi magi pukai langai sing ase khangna masi hekta khut thajanba hekta toksanba thabok sing ase matungdadi amona masi gumba se tawdana ba hona view haiba wafum se thamjabo len tension da thank you haukiba October gi tang nipan dagi horaga ngasi phawbada Manipur gi miya amri tongan tongan ba section singdagi yamna nungaitaba amadi yamna pendaba thodok amoina Shillong gi adumulaba light mukra area da leiba Manipur gi Rajbari hairaga khangnaba aikoi gi adumulaba matam amagi yamna historic koiba adumulaba structure adubu nauna semgot sagatnanabani haiba gi mingda punamak leimai tamna temthoaga sidokhiba amadi thugaikibagi thawong asi Manipur miyamna tongan tongan ba section gi Manipur miyam khudimangna penadaba amadi masigi matangde yaningdabagi wafam mayamna phongdokre tongan tongan ba mari leinaba thodok adu da chenaba department singi maikaidagi su sengdok singin mayam ama pauche singda pau singda tv news da mayam laknadana koi loina thengnajare ara haukhriba numit kharani sigi manungda Cocomi gi koi gi maikaidagi koi core committee amadi tongan tongan ba advisory group singa tare tara thona tanaraba matungda khanaraba matungda mayamna pinaraiba comment sing opinion sing pangiba information sing punuma si loina tuni yengjara kanda
Cocomi gi oiba manipur miyam gi mahut sinjaraga thoiba thogdo sigi matangda koina khanjariba amadi lawriba wafam sing miyam gi mafamda thamnanaba ngasigi press meet asi koi sinjabani yan hanbada thokriba thogdo ase masi kwaidagi laibak thiba adudi masi manipur gi chahi lising kaya gi puwari na sagon naraga laaba ningtamba laibak amaga नौना सेमक्पा इंडिया को लेबा अमगी मरक्ता लेनरक्पा वारिगी तंकक्ता लेनरखिबा मरी सिंगी ख्वाइदगी मरु ओइबा अमदी यामना चयनना चरांग नरगसु लेरिबा अदुगुमलबा मणिपुर ना इंडिया की सरुक अम ओइरक्पगी तंकक अदुगी ख्वाइदगी मरु ओइबा तंजा अदुबु अदुगुम थोगदोक अदुबु थोकिबा मफम अमा ओइना लिविंग हेरिटेज अमा ओइना लिविंग टेस्टामेंट अमा ओइना architectural structure amaga loinana masak ama yauna Shillongi adungulaba red land leba Rajbari da leiramiba adungula building ado aduna kudam changdam oiraga miyamgi nainapam miyamgi khanapam amadi miyamda haugalaiba miron suron da paw adu tamnanabagi damakta leiriba adungulaba structure amani haidana koina matam punamakta yamna lumna lawraga leijarakuni 하이리바 마팜도 생것 사gad나버기 밍다 아저우 센품 그야마 가이토 간다 생것 사gad가니 하이드나 ing 2022dagi hawraga madu renovation toba habdi kaithara이ba sokthara이ba yumpham madugi yum madugi magi masak sing mong sing adu nauna muk semjan sajalaga kuina channa ba tek ta kaidana bagi damakta semjan sajan bagi damakta tongnana bani haidana toruma poraduna ngasi 생급 사나 로이나막 시도 간다 이노노노 목 사gad나 버기 타복 오이나 파이칼람 버기 파오마 미야암다 랑나 마탐다 아코이 쿠디막 얌나 ngakpa amadi yamna pendaba paunaki aduna hoji ekoina hariba thodo ase masi ekoini yengjaba matamda state ki mari leinaba working agency ama oina leiriba public development authority amadi historical monument or site adubu yengjin gadoriba art and culture department anina hariba thodo ase mafam adubu respect tawdaba ikai khunadaba amadi madugi cultural heritage amadi historical heritage amagi magi value adubu khangdaba manba mawongda loinamak sitnana sidokpa gi mawongda chathagiba thawong asi masi ekoi makoina sengdorpa warol da yawreiba 춤 자래 내기디 거기 농강 자래 하이버는 징바 신나버 야드레 레뽕 아마로이 하이버는 징바 와품 매야마마 공독 잡아 따라가수 마두나 게리 떠리바 거기 마두기 모누멘 아두나 만ung다 부르가 짤리바 이첼 마루이나 मणिपुर मियामगी पॉलिटिकल इमोशनल आइडेंटिटी मणिपुर सोवरेन स्टेट लेजरम मागी आइडेंटिटी इंडिया का कमदौना अखोई मदुगी आइडेंटिटी से कमायना मदुदा इंडिया रोम द चंगजन खिगे हाइबगी ngasi phawbada madugi nungnangba madugi waroisin ma purakpa ngamdana leiriba thawdo kaya se masidugi living example on leiba mafam adubu adumaina leimai tana lawthokhiba haibase manipur gi adunglaba history gi account adubu muthatna nanaba honabagi attempt ama yawbra haibase manipur miyamni yakana chingnei Shillongi Rajbari se chumnagi chamchamba yum mama nate masi ahingba khudam mamoina manipur si ningkha tamna leba oil lerami Shillong haiba leba sidai khoigi inkhon lam lodana ningdau singna madudai da akhoi yumpham sarami mafam aduda india gi adu loba ning tamba phangaba matungda manipur gi ningdau bu maduda unara kanda manipur amadi india ani gi marakta india gi manung channa manipur na lerakibagi thogdok sing mafam aduda thoki haiba wari singbul mayam se yumpham aduda loina mangasi su akoina minna na kona udraga su wari singbul aduna yumpham aduda mami tar leiribane adu haiba mami adu puno lothoki ba haiba se akoi wari singbul adu mutat na ba hona ba manba thogdok ama yawbra haiba se kokomina yam kanna chingne aduna masigi thogdok ase makhatana semjangani sagatgani haiba taragasu masi thabak se paikhalak matamda miyam dagi wide consultation tawkidaba
experts kaushalaga nainakidaba aduga makoina NEC da maruina infrastructure development of heritage complex haiba project ki maming da NEC dagi moina DPR semaga lawnana honari baduda DPR adugi magi detail project detail asisu public ohendana miyam da phangandana khangandana leikiba haibasina manipur miyam da minamba manba betrayal ama aduga masigi thokriba thogdoga se manipur miyam gi history da akoigi yamna irresponsible oiba moral responsibility lawbunga moidaba thogdoma moina chathakibani na lawi aduna masi atamnana muthatpa manba thogdok amani manipur gi modern history gi landmark amoina leiba saktam amabu muthatkiba manba adumba thogdok amoina Cocomi na lawi aduna haiba thogdok singa se makoina thammiba pandam masi phanganba yade amadi miyamna puani na pirammiba aikoida pirammiba paujel amadi madugi khudam changdam punama se masi lengdana thamnanabai damakta hojik manipur lengangna sengdorok matamda makoina reconstruction taunanabagi thabak ama paikhatana chap manaba mongda sagatkani na hariba potse masi taseng pot adu lokthokra matungda semgalakpa haibase aseng baibase oidrabani masagi hanagi original haibase sungoi oiraroi masi replica amadum oidorabani aduna replica ama sabadudi rajbari gi ahangba mafam nakanda leriba jaga aduda adum sabiro aduga hujiki thugairaga leriba mafam ase masi phajana ngak sendana mathak kupsandana phajana khajallakanda moirangda INA gi headquarter ninghai doraba leiba kharaga leiba yumpham adu karor kaya sangna yot ki mapangan kallaba nungjau tarasu braja tarasu thengma ngamdana mongda khallaga santhi lengoi tayraga semba phalang adu kallaga thammibase adumain tawdana hojik miyam tananamdana miyam da leiriba khoirang khusaunaba miyam da leiriba pendriba aduga yumpham aduda amadi maduda puraiba puwari ka sagon naraga laiba wari simbul singado madugi thogdok singado maduda achumba wayel pibibase hairiba preserve tawraga thamba sina huji leiriba pibam dur preserve tawra thamba sina achumba wayel ama pibagi ahanba khongthang ama oigani hadana koi lojai ani subada September gi aroiba chayol dagi hauraga kunmanga de hawe haiko adudagi hauraga October gi tang 9 fawagi manung sida makoina loisallamaga October gi tang 9 da puloi loikiba sidokpagi thawagi puloi loisankiba sigi numina se masi akhoi miyamna masi manipur gi puari muthatna ba khona kiba numit haidana Shillongi Rajbari da leiba Indiana Manipur da tinkibagi wathok amadi thogdok adubu muthatna ba khona kiba tangkak numit haidana haibu numit se jahi khudingi akhoi October gi tang 9 ase miyamna ningsangaga pendaba phongdok numit amadi akhoi toba chumbra haibasisu akhoi adumaina khali aduga ahum subada thokriba thogdok asigi chap chaba investigation ama hojikti moi monitoring amadi akhoi supervision company ma reconstruction tawnana bagi committee ni chairman haire monitoring amadi reconstruction gi duna tongan ba oiraga thokriba thogdok asida miscommunication lei haiba art and culture gi market gi phongdorokpa PDA na ngangai ba moi masai marakta interdepartmental akhoi gi coordination leitabagi wathok sing laiba singji overall masigi in charge na kanano oibuno GAD no oiribra kanagi supervision makha da thabak si chathabano haibasi chapchana investigation ama tawraga miyam da thamba chungani haibasi ma thamjage aduga huji chathariba thogdok asidi semja chagatbi thaba se lepe juai masi makha tana pura lepiro karam kanbo lepkadage hai kanda thokriba thogdok asigi matang da madi oiriba pibum asigi khanna nainana bagdamta akhoi civil society sing heritage ki experts sing historian sing amadi akhoi gi ningthau Budachandra gi makha da lehoriba Jadanawdar sing maruina Rajbari gi asigi red land asigi mafam asida sagonana loinarakiba mioi sing member sing yaurakanda punna phaminaraga wathok asigi thogdok asigi potsing ase macha khaina koi wail ma phangba ngamnanaba honabado madu loidana thabasi makha tawbe khudong chade madu tawbiganu haibasi mai thamjake aduga detail project report ado approve tawraga paisa lakhriba detail project report ase masi PDA na Manipur miyam da GAD oisu amo oisu Manipur miyam da public oina masi puthopiraga koi punni yengminabagi tangai phadaba lei aduna heritage haibase masi nongna semgatpasu yaroi
नौना साबसु याबा नते मसे सेमजनबसु यादे सागतपसु यादे मागी लेरिबा स्ट्रक्चर अदुदा अवारपा निंगायतनबा सेमजन तौदुना मनी अन मसे महु सिंदोकपसु याबा नते अन मसे गुम थौदो असे मतुंगदा अमोना थोक्तनबा अदुगा सिगुम्बा पोसिंग असी अखोय मणिपुरगी थौ पुबिरिबा लेंगा पाइबिरिबा अमदि अखोयगी ऑफिशियल सिंगना लेबा असिगी मागी पुकै लंगै सिंग असे खंगना मसी हेक्ता खुद थाजनबा हेक्ता तोक्सनबा थबक सिंग असे मतुंगददी अमोना मसिगुम्बसे तौदनबा होना बियु हाइबा वफम असे थमजबो लोन टेंजन। थैंक यू।